Manipur dagi Canada da lairik tamduna leiribi masagi Chahi tamak tamak ngairibi Jianna Haobam amadi Assam dagi Maheiroi Ivelyn Deka na fundraise Touraga Leiba Phisakol ama Akampat Relief Camp ta Sinakhre Thongju apunba Women Multipurpose Cooperative Society Limited na sinduna ngasi Akampat Leiba Idol Girls College ta hangba Relief Camp ta pangthokpa Pheeshakol khusin nabagi thauram aduda RIMS ki Medical Superintendent Professor N. Sanjeev, NHM Manipur ki Hanagi Director Dr. N. Samjai, Dr. Chandrakala Huidrom, Retired Psychiatrist Dr. Haobam Yaima, MIS ki State Mission Manager G. Kavita amadi Jianna Haobam ki Apokpi Hais Joyshri na chingbana sarukyakhi. Thauram aduga mari lainana RIMS ki Medical Superintendent Professor N. Sanjeev Nahai, Maheiroi ani asina irang asigi chaitheng nanglaba miyoi singi damak makhoi na ngamba thakta hotnaduna mating pangliba asi pukning thaugatningai ni lamdam tamna leikhrabasu mama leibak nungsibagi wakhalon ama makhoi da phawriba asi singthaningai ni mama leibak nungsibada chahi leite haibasi makhoi gi thabak thauram sing asina mayek sengna takli Haujik lamdam asida thokliba irang asi athubada mahausagi phibamda hanjillaktuna ing tappa iramdam ama oiba oirasanu haina mahakna makha takhi. Assam dagi Ivelyn Deka ko banga ni na Canada da babani na cookie saraga polsi school da yolaga fundraising tawraga Manipur gi IDP singda gi kanana ba kanuma tawne na moin donation drive ama tawbani aduki matik phajai pikraba ngang sina border kya lala matungda country kya lala ga still magi horak pa mama leba nungsibado utana mana no hraba ngang du wakanda Manipur da tawriba mayam si di internet ta karida loi ubani na moina si tawraga achoba suguma initiative ma lobase am thagat ningai ni adu nate nawro moi di paisa su lai ponte kari su lai ponte but still idea puthokna kari tawraga paisa tansige school la moi di mayum da laiba ata moida mayam komja laga cookie sarga yolaga sugumba Makoi wakal lonja adukumati thaganingi lebak ning bhai base swaidera leibanate lebak ning bada border leite athapada lersu ning bayai number 2 chahi leite nogra bangang dunasu azukumati aikoi na bok tobungam da thabake tawthorei aduna ai anga ani sibo yam thaganingi amasung makoi ani bosu sorna yamna thaujan pibo oibiseno aduga Manipur gi rang thuna nemdana asuguma initiative mayam chena tangdu laitaba mu poroktana aphanungai oi bhai basi mayam punamo iminar Panba yabadi Jianna Haobam amadi Assam dagi Maheiroi Ivelyn Deka Canada gi Calgary da Leiba Westmount Charter School da class 11 tamlibi Maheiroi shingni haujik lamdam asida thokliba irang asina maram oiraga relief camp ta lanjenaduna leiriba singi awaba singda saruk yaduna Maheiroi ani asina cookies na chingba sem saduna fundraise tawrakpani fundraise asidagi phanglakpa senfam aduna Phisakol ama leiraga relief camp asida mateng panglakpani